हलागा अइंगोंदा माना पुरकबा रुपा 100 कुंजे अइंगोंदा पिरम्मे अदु पिरमगा माजे अदुम लांचा उनेना अदुम चखरेगा चखगा अदुम पाउ फाउरई अइदि इसाजु एजमा लई कयिम सुबा ngamde माना अदुम सुरगा चाबने माना सिजे पाइरगा सिजनरमु मा छलाउना हलक्के कुइरोओय खुरनाको चौगे हारमे अइंगोंदा नुंगदा वाइरम पुंग 5 तादौरे अइदे दुकान कुंबा इमानबी अमा फोन तौरआगा इनाउदो मकोकता नोंमैना पालेयेना हाइरे अइंगोंदा अदु हाइरकपदगी ममा होय पे लोय हाइनरगा ममा हे डॉक्टर दा चलकांदा तारीख 9 की पुंग 5 अमुक ताबसिदा लैत्रेना पाउ फंगे अदो सेमेंट दुकान दा सेमेंट सुरगा लैरमबने कोंगपान की ब्रिजिट की दुकान दा माजे सेमेंट अदुम याव चाही मरी 5 से यावरगा लैरकपने लौसिंग कयिम लैते हिंगोन जिजु अखोई कनो फता ताब नते खुनगिना पीरगा लैरे पुनमकपु खुरुमजरी हौखिबा मेगी तांग अहुमदगी लेप्तन सथरखिबा इरमदम मणिपुर सिगी कांगलुपकी इरांग असिना मरम ओरगा मणिपुर की सक्तम असिबो चिनकुकी नार्को टेररिस्ट सिंगी मखुतगी मणिपुर की सक्तम असि कायबे यारोय हाइदुना मैतै फुरपना संगसिलकपा तोंगान तोंगानबा लान थेंनबगी मनुंग चन्ना इरमदम मणिपुर की दमकता इमा लेबाकी दमकता थवाइना पोंथा पीख्रबा अथौब कया अमा ngasi ekoina athouba singi damakta mihamna hailei katuna tawba yaba kaya ama tawri sangsinba yaba khongjang kaya amasu sangsinli adubo imaliba ki damakta ni haituna hawaina pontha pikhraba athouba singa do lehoriba makoigi imung manung singna kari oihori haibadugi tongan tongan ba pawdam oina ngasi hauduna chaitheng duki paudamni haiba tangkak naina sandokjaba ngasi hauna tangkak naina sandokjaba episode khara miyamda khudol tamjanabagi damak puduna laksari ngasi puduna laksari base Imphal East District ki Lamlai AC ki manung chana leiba takhel makhale kaida leiba Laimuzam Premi Devi gi mapuroiba अथौबा लाइमुजम इनाव मियामना ननाव हाइदुनासु खंगनाबा इमुंग असिगी पाउदम ngasi चैनल असिना मियामदा अमुक्तंग खुदोल तमजगे ngasiगी खुदोल तमचनबगे दमक्ता पुदुना लाक्चरिबा वीडियो असिना करिगी दमक्तनो हाइबा तारगदि इमुंग असिगी लेहोरिबा चैथेंग नंगलापा अवाबसे अखोई अमना अमगी मतेंग पांगनतुना अवाबसिगी मतेंग पांगबा याबा पांगमिना सि हाइबगी वाखलोंदा ngasi वीडियो से मियाम खुदोल तमजबनी इरमदम मणिपुर की दमकता थवाइना पोंथा पीख्रब अथौब कया अमा लैख्रे अथौब सिंग अदुगी लेहोरिब इमुंग मनुंगना करी ओइहोरी करम फिवमदा लेहोरी हाइबदुगी मरु ओइबा पाउदमनी मियामदा पुदुना लाक्चरिबसी ngasiगी अहान मतंक असिदा लैमुजम इनाउगी लोइनबी प्रेमी अमदी महाकी इमुंग मनुंगना करम फिवमदा लेहोरी अमदी महाकी इमुंग मनुंग की लेरिबा फिवम असे करमना लेरी हाइबदो मियामदा उहनजगे हौकिबा मतम अमदा इंपैक्ट टीवी न्यूज़ दा लैमुजम इनाउगी इमुंगी अवाबा अमदी इमुंगी लेरिबा फिवम असे उलखिबा मतमदा आई इसामक लेफम खंगिदे यामना थुना सनिंखी अदुबो तंजा फंगदबा अमदी हौचिक थोलिबा लान असना मरम ओरगा अइगी अचिनबा कया अमा अइना तौदबा यादबा थौगाई कया अमा दो पांगथोक चरिङैदा चत्पा ngamde अदुबो ngasi asi लेखिद्रबा अथौबा लैमुजम इनाउगी युमदा चचदुना माकी इमुंग मनुंगा पाउदम जबा अमदी इमुंग मनुंगदा करम फिवमदा देरी अमदी अखोइना करी तौबा याबगे हाइबदुगी
ꯄꯥꯎꯗꯝꯗꯣ ꯉꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯎꯍꯟꯖꯔꯤꯕ ꯌꯨꯝ ꯑꯁꯦ ꯂꯩꯃꯨꯖꯝ ꯏꯅꯥꯎꯒꯤ ꯑꯊꯧꯕ ꯏꯅꯥꯎꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅꯤ꯫ ꯌꯦꯡꯕꯗ ꯆꯨ ꯆꯨꯡꯉꯤ, ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯉꯝꯗꯕ ꯑꯃꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯈꯥꯗ ꯑꯩꯅ ꯄꯤꯖꯔꯤꯕ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯂꯩꯃꯨꯖꯝ ꯏꯅꯥꯎꯒꯤ ꯂꯣꯏꯅꯕꯤ ꯄ꯭ꯔꯦꯃꯤꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯎ꯫ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯁꯤꯗ ꯃꯌꯥꯝ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯃꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇꯪ ꯍꯛꯊꯦꯡꯅꯅ ꯎꯅꯖꯔꯒ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯒꯦ꯫ ꯑꯩ ꯇꯈꯦꯜꯗꯒꯤꯅꯤ, ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯦꯃꯤ ꯀꯧꯋꯦ, ꯇꯈꯦꯜ ꯃꯈꯥ ꯂꯩꯀꯥꯏ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯊꯣꯛꯈꯤꯕꯁꯦ ꯇꯥꯔꯤꯛ 22ꯗ ꯊꯣꯛꯈꯤꯕꯅꯦ꯫ ꯑꯥꯒꯁꯀꯤ ꯇꯥꯔꯤꯛ 22ꯗ ꯊꯣꯛꯈꯤꯕꯅꯦ ꯃꯥꯁꯦ꯫ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯏ ꯃꯥꯁꯦ꯫ ꯆꯠꯈꯤꯕ ꯅꯨꯃꯤꯠꯁꯤꯁꯨ ꯑꯌꯨꯛꯁꯦ ꯊꯕꯛ ꯆꯠꯂꯨꯏ ꯃꯥꯁꯦ꯫ ꯑꯌꯨꯛ ꯊꯕꯛ ꯆꯠꯂꯨꯔꯒ ꯄꯨꯡ 3 ꯇꯥꯗ꯭ꯔꯤ 2 ꯈꯔ ꯍꯦꯜꯂꯛꯄꯁꯤꯗ ꯍꯜꯂꯛꯑꯦ꯫ ꯍꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯃꯥꯅ ꯄꯨꯔꯛꯄ ꯂꯨꯄꯥ 110ꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯦ꯫ ꯑꯗꯨ ꯄꯤꯔꯝꯃꯒ ꯃꯥꯁꯦ ꯑꯗꯨꯝ ꯂꯥꯟ ꯆꯠꯎꯅꯦꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯥꯁꯦ꯫ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯏ꯫ ꯑꯩꯗꯤ ꯏꯁꯥꯁꯨ ꯑꯦꯖꯃꯥ ꯂꯩ, ꯀꯔꯤꯝ ꯁꯨꯕ ꯉꯝꯗꯦ, ꯃꯥꯅ ꯑꯗꯨꯝ ꯁꯨꯔꯒ ꯆꯥꯕꯅꯦ꯫ ꯑꯗ ꯃꯥꯅ ꯁꯤꯁꯦ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯔꯝꯃꯨ, ꯃꯥ ꯁꯠꯂꯥꯎꯅ ꯍꯜꯂꯛꯀꯦ ꯀꯨꯏꯔꯛꯑꯣꯏ, ꯈꯨꯜ ꯉꯥꯛꯄ ꯆꯠꯎꯒꯦ ꯍꯥꯏꯔꯝꯃꯦ ꯑꯩꯉꯣꯟꯗ꯫ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯄꯨꯡ 3ꯃꯨꯛ ꯇꯥꯔꯦ ꯃꯥꯅ ꯊꯣꯛꯈꯤꯕꯁꯦ꯫ ꯊꯣꯛꯈ꯭ꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯏ ꯆꯠꯈꯤꯕꯁꯦ, ꯑꯩ ꯁꯤꯗ ꯂꯩꯌꯦ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥꯅ꯫ ꯑꯗꯨꯒ ꯃꯥꯅ ꯍꯞꯇꯥ ꯑꯃ ꯐꯥꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯐꯣꯟ ꯇꯧꯔꯛꯑꯦ, ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ꯫ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯑꯒ ꯃꯆꯥꯅꯨꯄꯤꯗꯤ ꯁꯥꯟꯅꯕ ꯆꯠꯈꯤꯗꯅ ꯎꯍꯧꯗꯦꯕ, ꯃꯆꯥꯅꯨꯄꯥꯁꯤꯗꯤ ꯎꯏ꯫ ꯑꯗꯨꯒ ꯑꯗꯨꯏ ꯅꯣꯡꯉꯥꯜꯂꯒ ꯃꯥꯁꯦ ꯑꯩ ꯁꯣꯝꯗ ꯃꯤ ꯅꯣꯡꯃꯩꯅ ꯀꯥꯞꯅꯔꯦꯌꯦ ꯅꯔꯥꯟ ꯁꯦꯅꯥꯗ, ꯅꯨꯄꯥ ꯑꯃ ꯁꯣꯛꯑꯦꯌꯦ, ꯑꯗꯨꯗ ꯆꯪꯁꯤꯟꯗꯧꯔꯤ꯫ ꯑꯌꯨꯛꯇ ꯑꯩꯉꯣꯟꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯁꯦ꯫ ꯅꯪ ꯐꯣꯟ ꯇꯧꯔꯛꯀꯅꯣꯅ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ꯫ ꯑꯩ ꯁꯨꯛꯇꯧ ꯇꯧꯗꯦ꯫ ꯑꯗꯨꯒ ꯃꯥꯁꯦ ꯄꯨꯡ 12:30 ꯇꯥꯔꯛꯄꯁꯤꯗ ꯑꯩ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯃꯐꯝꯗꯨꯗ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯗꯧꯔꯦ, ꯐꯣꯟ ꯇꯧꯔꯛꯑꯅꯨ, ꯍꯣꯔꯦꯟ ꯑꯩꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯇꯧꯔꯛꯀꯦ ꯍꯥꯏ꯫ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ꯫ ꯇꯧꯗꯕꯤꯗ ꯂꯩꯔꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯗꯧꯔꯦ ꯑꯩꯁꯦ ꯗꯨꯀꯥꯟ ꯀꯨꯝꯕ꯫ ꯏꯃꯥꯟꯅꯕꯤ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯒ ꯏꯅꯥꯎꯗꯣ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦꯌꯦꯅ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥ ꯍꯣꯏ ꯀꯩꯍꯣꯏ ꯂꯣꯏ ꯍꯥꯏꯅꯔꯒ ꯃꯃꯥ ꯍꯦꯛ ꯗꯥꯛꯇꯔꯗ ꯆꯠꯂꯀꯥꯟꯗ ꯇꯥꯔꯤꯛ 19ꯒꯤ ꯄꯨꯡ 5 ꯇꯥꯕꯁꯤꯗ ꯂꯩꯇ꯭ꯔꯦꯅ ꯄꯥꯎ ꯐꯪꯉꯦ꯫ ꯑꯗꯣ ꯀꯔꯤ ꯁꯤꯟꯐꯝꯗ ꯂꯩꯕꯤꯔꯝꯕꯅꯣ ꯃꯥꯁꯦ ꯍꯥꯟꯅ? ꯃꯥꯁꯦ ꯗꯨꯀꯥꯟꯗ ꯁꯤꯃꯦꯟ ꯁꯨꯔꯒ ꯂꯩꯔꯝꯕꯅꯦ꯫ ꯀꯣꯡꯄꯥꯟꯒꯤ ꯕ꯭ꯔꯤꯖꯤꯠꯀꯤ ꯗꯨꯀꯥꯟꯗ ꯃꯥꯁꯦ ꯁꯤꯃꯦꯟ ꯑꯗꯨꯝ ꯆꯍꯤ 4-5ꯁꯦ ꯌꯥꯎꯔꯒ ꯂꯩꯔꯛꯄꯅꯦ꯫ ꯂꯧꯁꯤꯡ ꯀꯔꯤꯝ ꯂꯩꯇꯦ꯫ ꯍꯤꯡꯒꯣꯜꯁꯤꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯇꯥ ꯇꯥꯕ ꯅꯠꯇꯦ, ꯈꯨꯟꯒꯤꯅ ꯄꯤꯔꯒ ꯂꯩꯕꯅꯤ꯫ ꯇꯈꯦꯜ ꯃꯈꯥ ꯂꯩꯀꯥꯏ꯫ ꯂꯝꯂꯥꯏ꯫ ꯑꯉꯥꯡ ꯀꯌꯥꯅꯣ ꯊꯝꯃꯝꯃꯤꯁꯦ? ꯑꯉꯥꯡ 2ꯅꯤ, ꯑꯍꯟꯅ ꯅꯨꯄꯤ ꯆꯍꯤ 5 ꯁꯨꯔꯦ, ꯑꯇꯣꯝꯕꯁꯤꯅ ꯆꯍꯤ 1.5ꯇ ꯉꯥꯏꯔꯤ꯫ ꯁꯤꯅ ꯑꯍꯟꯅꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯊꯧꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯗꯣꯛꯄꯤꯈꯤꯕ ꯇꯥꯔꯒꯁꯨ ꯂꯩꯍꯧꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯊꯦꯡꯅꯕ ꯑꯋꯥꯕꯗꯨ ꯈꯤꯇꯪ ꯄꯥꯎꯗꯝꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯔꯀꯥꯔꯗꯁꯨ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯏꯁꯥꯁꯦ ꯂꯥꯏꯅꯥ ꯂꯩꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯉꯝꯗꯕꯅꯤꯅ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯌꯣꯛꯄ ꯉꯝꯅꯕ, ꯏꯆꯥ 2ꯁꯤꯕꯨ ꯍꯌꯦꯡ ꯃꯤꯒ ꯃꯤꯃꯥꯟꯅꯅꯕ ꯁꯦꯝꯕ ꯉꯝꯅꯕ ꯑꯩꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯄꯤꯕꯤꯌꯨꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯁꯔꯀꯥꯔꯗꯒꯤ ꯍꯥꯏꯔꯛꯄ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯤ꯫ MLA ꯅ
ꯃꯌꯥꯝꯗꯕꯨꯗꯤ ꯊꯕꯛ ꯍꯥꯝꯅꯦꯅ ꯂꯥꯎꯊꯣꯛꯑꯦ ꯑꯩ ꯏꯁꯥꯗꯗꯤ ꯂꯥꯛꯑꯒꯗꯤ ꯍꯥꯏꯔꯗꯤ ꯏꯁꯥꯁꯤ ꯀꯩꯅꯣꯁꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯐꯥꯎ ꯑꯩ ꯀ꯭ꯂꯥꯁ 9 ꯐꯥꯎꯗ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯍꯩ ꯃꯁꯤꯡ ꯂꯣꯏ ꯇꯝꯃꯦꯕ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ ꯑꯃꯗꯤ ꯇꯝꯗ꯭ꯔꯤ ꯑꯃꯗꯤ ꯅꯖꯔꯤ ꯀꯥ ꯀꯔꯤ ꯁ꯭ꯀꯨꯜꯗꯅꯣ माजे मेगादा का मेगादा हौजिक्सी स्कूल की माइकैदगी मागी खुदोंचाबा पीबा लेब्रा कमाय तौगे माजे हानदी नापे पल्लीदा कारमने नापे पल्लीदा काबजे माजे अइना लान थोरकपदगी किजेना स्कूल जे काहंदबी लेहनबा माजे ट्यूशन ओइना तौरगा अदे ट्यूशन तौरगा लेबदुदा हंदा कनो तौगिबजिदा स्कूल अमजु अदुम अगांगी तमहंजगेना लाक्से लाकपजिदा मोइगी स्कूलगी पाकना लाखिदे गदा अइना मीना हायराद्रदि खोइना कमायना हायदोइनो अइसु आइ हायदे अदुगा बला ओइ मोइ एसोसिएशन अम सेमे अदो मोइ कांगुदुना कनो तौरगा अगांजे मेगादो ओइना तमहलजीना हायरे मोइना हारगा मोइना चेलगा मिंगनो अगांजे मोइना लोइना चनबीरे अदुगा मेगादा कारी जुसी युम सिलेजी मी क्या नो युमजिदा अखोइ निपान इमा बाबा इचानुपीजु लई दगी इनाउ नुपाजु अमदी मयम पांगखरे नमदी ओइ हौजी हौजी ते खोइ तरेत चारे जॉइंट फैमिली में पुन ओइना जामिनाबा कमाय चाबदी अखोइ तोगान चाजरमे थबक खकिनदना हौजिक्सी मखा ताबा हिंगदा को थबकसो लेरे अदुगा अतोप्पा सरकार खकिनदना हौजिक हिंगमसिदा अवाबसिदा मयामगी मतेंदगी सिमदि तोहनि हाबा लेबा कमाय तौगे तोहनिबा हाइदे अदुम अइगी इचा अनिजिबु अइनि योक्पा ngamnaba mayamna aingonda pangran thongna hado hapiyona haijani kana haigro mata फनेक ख्वांगी फनेक सारमे जिक्ति हान क्वा कथेनगी ददा अमना मोइ पुन्ना मोइ ओजा कांगो पुंजनरगा कोन अमा लैबिरे अदुइदु फी सानबा अना लंग हयेंग लो चटके फी थादा अदुम लिसिंग अहुम अइदि अगांग चेनबनिना लिसिंग अहुम मरी खक तालिदु मंगाय अइ तो येना हौसिंगदि क्याम हौजेंग अमता हापते हापतेबा होरे कोइनसो अंगम थाकता मखा तानासु मतेंग पांगु ngamnaba honajagiko aduga changi awabade koi loina saruk yaminani aduga makha tana ngasigi video su yengbirakanda leibiriba mayamna kugi chan takhel kari lekai haba takhel makha lekai da leiba chan laimujam premi paki awab sida mayam loini koi share to minaduna amana amagi mateng pangnabagi wakalon to thaminasi haba wakalon to ga loina ngasigi video se mayam da hamjarakani Taro bida jan hauki bida haukre kugi maikai dagi ko koi mayam leri aduna hujikchi meitai chanu magi thongna ado uthokpa tai hujiko koi meitai chanu ge ningamdana nungaidana wakhanji awaba wakhan adum khan leiba taragadi hena wakhan sokilakani adun isagi namak tawgi khanbudu ngamakdaba yaduna meitai chanu magi meitai leima magi thongna ado thoga hujikchi leiba tai ko khang khar kan batai aduna koi mayam leri ko dada hoi mayam leri na jo ina ju chawk tuk tai ai icha sing ji yokpa ngamnaba yokani Pasal aduna itu kalau no hobi dah hobi soalnya sum tuan itu loina tanggung ngakane natra si bayi ahan aku ni wan atau amtang hangoge saya mana pas samri yang kayak piram hai betul samri ka kun macet pun namit piram bra
ꯆꯠꯄ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯑꯌꯨꯛꯇ ꯊꯕꯛ ꯆꯠꯂꯦꯕ ꯑꯌꯨꯛꯁꯦ ꯃꯥ ꯇꯨꯝ ꯍꯧꯒꯠꯄꯒ ꯄꯨꯡ 5 6ꯁꯦ ꯑꯗꯨꯝ ꯊꯕꯛ ꯆꯠꯄꯅꯦ ꯃꯥꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯁꯨ ꯃꯥꯁꯦ ꯆꯠꯂꯅꯤꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯆꯠꯂꯨꯒꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯅꯉꯣꯟꯗ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯗꯤ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯔꯁꯨ ꯈꯣꯠꯂꯁꯨꯅ ꯃꯥꯁꯦ ꯆꯦꯡ ꯕꯦꯈꯥꯏ ꯑꯃꯗꯤ ꯋꯥꯟꯕꯤꯔꯝꯃꯦ ꯃꯥꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯃꯥꯅ ꯄꯨꯔꯛꯄ ꯄꯩꯁꯥꯁꯦ ꯄꯤꯔꯝꯃꯒ ꯃꯥꯁꯦ ꯑꯗꯨꯝ ꯀꯨꯏꯔꯛꯑꯣꯏ ꯃꯥꯁꯦ ꯃꯔꯨꯞ ꯑꯗꯨꯝ ꯍꯨꯜꯂꯦꯕ ꯅꯨꯡꯇꯤꯒꯤ ꯃꯔꯨꯞ ꯆꯅꯤ ꯑꯗꯨꯝ ꯍꯨꯜꯂꯦ ꯑꯗꯨ ꯍꯨꯟꯕꯗꯨꯗ ꯃꯥꯁꯦ ꯀꯨꯏꯅ ꯂꯩꯊꯣꯛꯑꯗꯤ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯉꯝꯗꯕꯅꯤꯅ ꯀꯥꯏꯗꯒꯤ ꯍꯨꯜꯂꯨꯗꯣꯏꯅꯣ ꯃꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯄꯨꯊꯈꯤꯕꯁꯤꯡꯗꯨꯁꯨ ꯐꯨꯒꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯃꯥꯁꯦ ꯆꯠꯈꯤꯕꯅꯦ ꯃꯥꯒꯤ ꯑꯣꯏꯅ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯀꯌꯥꯅꯣ ꯃꯆꯤꯟ ꯃꯅꯥꯎ 4 ꯀꯔꯤ ꯃꯥꯅ ꯀꯌꯥ ꯁꯨꯕꯅꯣ ꯃꯥꯅ 2 ꯁꯨꯕ ꯃꯊꯛꯇ ꯃꯆꯦ ꯑꯣꯏꯕ ꯃꯈꯥꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯂꯩ ꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ꯭ꯔꯥ ꯏꯃꯥ ꯕꯕꯥ ꯂꯣꯏꯅ ꯂꯩꯔꯤꯕꯀꯣ ꯃꯥꯅ ꯂꯩꯔꯤꯉꯩꯗꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯤꯒ ꯑꯗꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯊꯕꯛ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯍꯥꯏꯅꯩ ꯗꯗꯥ ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯈꯣꯠꯁꯦ ꯍꯥꯏꯅꯣꯅ ꯑꯗꯨꯝ ꯍꯪꯉꯤ ꯃꯥꯅꯁꯨ ꯑꯗꯩ ꯃꯌꯥꯝꯕꯅꯁꯨ ꯑꯗꯨꯝ ꯑꯁꯣꯝꯗ ꯌꯨꯝꯐꯝ ꯇꯦꯝꯃꯤꯁꯤꯗ ꯁꯥꯅꯕ ꯍꯧꯖꯤꯛꯇꯤ ꯉꯝꯃꯣꯏꯗꯕꯅꯤꯅ ꯈꯔ ꯃꯥꯟꯅꯔꯒ ꯁꯨꯔꯒ ꯌꯨꯝꯁꯦ ꯁꯥꯁꯦꯅ ꯍꯥꯏꯅꯔꯝꯃꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯅꯤꯅ ꯌꯨꯝ ꯀꯩ ꯁꯥꯕꯁꯦ ꯍꯧꯖꯤꯛꯇꯤ ꯉꯝꯅꯤ ꯊꯥꯖꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯌꯨꯝꯁꯤꯗꯤ ꯅꯣꯡ ꯆꯨꯔꯛꯑꯦ ꯑꯗꯨꯝ ꯅꯣꯡ ꯌꯩ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯑꯦ ꯑꯗꯨꯝ ꯍꯨꯝꯇꯣꯛꯄꯗꯣ ꯑꯗꯨꯝ ꯑꯃꯨꯛ ꯎꯞꯁꯜꯂꯒ ꯑꯗꯨꯝ ꯑꯃꯨꯛ ꯄꯥꯟꯁꯤꯜꯂꯒ ꯋꯥ ꯅꯣꯡꯅ ꯈꯔ ꯆꯞꯁꯤꯜꯂꯒ ꯂꯩꯔꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯠ ꯄꯥꯔꯁꯟꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯤꯗ ꯂꯥꯛꯄꯤꯔꯒ ꯁꯨꯝ ꯌꯨꯝ ꯁꯥꯕ ꯈꯣꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯅꯤ ꯍꯥꯏꯕꯤꯔꯝꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯌꯨꯝ ꯁꯥꯕ ꯈꯣꯠꯄꯒꯤ ꯍꯥꯏꯁꯦ ꯅꯍꯥꯟ ꯁꯤꯗ ꯑꯩꯈꯣꯏ ꯁꯤ ꯈꯨꯟꯒꯤ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯀꯥꯡꯕꯨ ꯂꯥꯛꯑꯝꯃꯦ ꯑꯃ ꯂꯥꯛꯑꯒ ꯃꯥꯅ ꯌꯨꯝ ꯀꯩꯒꯤ ꯁꯥꯅꯕꯒꯤ ꯑꯙꯥꯔ ꯀꯩꯀꯩ ꯄꯥꯁꯕꯨꯛ ꯀꯩꯀꯩ ꯄꯤꯔꯛꯑꯣ ꯃꯣꯏ ꯃꯥ ꯇꯧꯔꯒ ꯁꯤꯜꯂꯛꯀꯦ ꯅꯪꯒꯤ ꯂꯧꯈꯠꯀꯦ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯞꯇꯥꯃꯨꯛꯇꯤ ꯍꯞꯇꯥ ꯑꯃ ꯍꯦꯜꯂ ꯍꯞꯇꯥ ꯑꯃ ꯑꯗꯨꯃꯥꯏꯅ ꯍꯞꯇꯥꯃꯨꯛꯇꯤ ꯐꯥꯔꯦ ꯑꯣ